ꯅꯦ ꯕꯐꯔ ꯖꯣꯟ ꯐꯥꯎ ꯃꯣꯏꯅ ꯂꯩꯉꯥꯛ ꯂꯩꯅ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯊꯧꯅꯥ ꯐꯅ ꯃꯥꯅ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯆꯠꯂꯀꯥꯟꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯀꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯅꯔꯒꯥꯟꯗ ꯄꯨꯊꯣꯛꯈꯤꯕꯗꯣ ꯃꯌꯥꯝꯅ ꯀꯨꯃꯥꯛ ꯈꯨꯈꯤꯕꯗꯣ ꯕꯦꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥ ꯐꯕ ꯇꯧꯈꯤꯕꯗꯣ ꯑꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯒ ꯆꯠꯂꯀꯥꯟꯗ ꯇꯧꯔꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯁꯨꯅꯦ ꯃꯣꯇꯣꯔꯥ ꯐꯅ ꯂꯥꯟ ꯈꯥꯝꯕ ꯆꯪꯕꯤꯌꯣꯕ ꯃꯣꯇꯣꯔꯥ ꯈꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯟꯅ ꯂꯩꯕ ꯃꯌꯥꯝ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯣꯏꯅ ꯊꯠꯇ ꯂꯩꯔꯤꯒꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯖꯤꯔꯤꯕꯥꯝ ꯊꯧꯅꯥ ꯐꯈꯤꯗꯕꯅꯅꯦ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒꯅ ꯒꯥꯔꯤꯁꯦ ꯑꯁ ꯄꯨꯊꯣꯔꯛꯇꯅ ꯉꯝꯃꯣꯕ ꯑꯗꯨ ꯊꯧꯅꯥꯗꯣ ꯑꯆꯨꯝꯕꯁꯤꯅ ꯉꯝꯃꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯅꯦ ꯀꯥꯡꯕꯨ ꯃꯁꯦꯟ ꯑꯃꯒ ꯑꯃ ꯈꯟꯅꯅꯕ ꯑꯃ ꯈꯟꯅ ꯑꯃ ꯂꯨꯗꯦ ꯑꯃ ꯈꯟꯅꯅꯕ ꯁꯤꯟꯕꯁꯤꯗꯤꯅꯦ ꯇꯣꯏꯃꯜ ꯂꯩ ꯌꯥꯝ ꯇꯣꯏꯔꯦ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯥꯞꯇꯅ ꯍꯥꯠꯈꯤꯕ ꯀꯣꯇꯤꯖꯝ ꯀꯣꯂꯦꯟ ꯑꯅꯤꯃꯛꯇ ꯍꯥꯠꯈꯤꯕꯗꯣ ꯀꯅꯥꯅ ꯏꯟꯚꯦꯁ ꯇꯧꯕꯅꯣ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯇꯥꯏ ꯐꯥꯖꯤꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯣꯏ ꯇꯔꯨꯛ ꯊꯥꯗꯣꯛꯇ꯭ꯔꯤꯗꯅ ꯀꯥꯏ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯗꯣ ꯃꯣꯏꯅ ꯁꯔꯀꯥꯔ ꯊꯤꯕ ꯇꯥꯏ ꯑꯗꯨ ꯍꯥꯏꯕ ꯇꯥꯏ ꯃꯣꯏ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯐꯥꯖꯤꯜꯂꯤꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯨ ꯂꯣꯏ ꯇꯧꯕ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯤꯆꯝ ꯐꯥꯖꯤꯜꯂꯒꯅ ꯏꯔꯥꯡ ꯁꯨꯝ ꯁꯥꯒꯠꯂꯒ ꯁꯥꯒꯠꯂꯅ ꯂꯩꯕ ꯂꯝꯕꯤ ꯊꯤꯡꯕ ꯒꯥꯔꯤ ꯃꯌꯥꯝ ꯐꯥꯖꯤꯟ ꯄꯟꯗꯨꯅ ꯂꯩꯕ ꯍꯥ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯂꯣꯟꯕ ꯀꯩꯊꯦꯜꯅꯤ ꯀꯩꯊꯦꯜ ꯃꯥꯔꯀꯦꯠꯅꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯦꯅ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯊꯥꯎ ꯃꯃꯜ ꯇꯥꯡꯈꯠꯈ꯭ꯔꯦꯗꯅ ꯄꯣꯠ ꯂꯣꯏ ꯇꯥꯡꯈꯠꯈ꯭ꯔꯦꯗꯅ ꯐꯪꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯂꯣꯏꯔꯦꯅ ꯗ꯭राꯏꯚꯔ ꯃꯌꯥꯝ ꯑꯗ ꯂꯦꯛꯇꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯥꯝꯃꯒ ꯆꯅꯤꯗ ꯂꯩꯔꯦ ꯄꯦꯁꯦꯟꯖꯔ ꯌꯥꯎꯔꯤ ꯅꯣꯅꯦꯗ ꯄꯜ ꯂꯩꯔꯦ ꯆꯥꯐꯝ ꯊꯛꯐꯝ ꯂꯩꯇꯦ ꯉꯔꯥꯡ ꯑꯩ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯦꯁꯦꯟꯖꯔꯁꯤꯡꯒ ꯑꯉꯛꯄ ꯂꯩꯈ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ CRPF ꯑꯗꯒꯤ ꯑꯗꯨ ꯉꯥꯏ ꯈꯣꯠꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯀꯅꯥꯝꯇꯅ ꯃꯣꯏꯗꯣ ꯅꯝꯈꯥꯏꯔ ꯆꯠꯄ ꯉꯝꯗꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃꯒ ꯂꯦꯞꯄ ꯂꯩꯔꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯆꯥꯝꯃꯉꯥꯃꯨꯛꯇ ꯄꯟꯗ ꯂꯩꯔꯦ ꯃꯣꯏ ꯌꯦꯡꯉꯣ ꯆꯥꯕ ꯐꯪ ꯑꯂꯨ ꯇꯤꯜꯍꯧ ꯑꯗꯒꯤ ꯄꯨꯁꯤꯜꯂꯦ ꯃꯌꯥꯝ ꯄꯣꯠ ꯄꯨꯝ ꯂꯣꯏ ꯌꯥꯎꯔꯦ ꯁꯤ ꯌꯦꯡꯉꯣꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯊꯦꯜ ꯃꯥꯔꯀꯦꯠ ꯂꯂꯣꯟꯕ ꯀꯩꯊꯦꯜꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄꯨꯁꯤꯜꯂꯛꯇꯦꯅ ꯑꯩꯈꯣꯏ ꯆꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯇꯥꯈꯠꯂꯒ ꯆꯥ ꯐꯪꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯋꯥꯍꯟꯗꯣꯔꯤꯑꯕ ꯑꯃꯒꯤ ꯃꯔꯝꯗ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯑꯃꯒꯤ ꯑꯗꯨ ꯇꯧꯏ ꯍꯥꯏ ꯕꯟ ꯑꯃ ꯄ꯭ꯔꯣꯀ꯭ꯔꯦꯠ ꯇꯧꯅꯤꯀꯣ ꯑꯁꯤ ꯗꯤꯐꯤꯁꯤꯠ ꯇꯧꯅꯤ ꯍꯥꯏꯅꯤ ꯑꯃ ꯇꯧꯅꯤ ꯍꯥꯏꯅꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯐꯦꯜ ꯑꯣꯏꯔꯦꯗꯅ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯦ ꯈꯣꯡꯁꯤ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕ ꯅꯠꯇ꯭ꯔꯣ ꯊꯧꯅꯕ ꯒꯥꯔꯤ ꯃꯈꯟ ꯇꯧꯔꯤꯁꯤ ꯂꯩꯕꯥꯛꯀ ꯊꯧꯅꯕ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯕ ꯊꯧꯗꯨꯔꯤꯕ ꯂꯝꯕꯤꯗꯨꯗꯤ ꯃꯣꯏꯅ ꯕꯟ ꯇꯧꯔ ꯈꯣꯠꯇ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯥꯝꯇ ꯄꯟꯖ ꯇꯥꯅꯤꯡꯉꯝꯕꯅꯣ ꯑꯣꯄꯟ ꯖꯦꯜ ꯑꯃ ꯐꯥꯖꯤꯟ ꯊꯝꯃꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯊꯧꯅꯥ ꯐꯔꯒꯅꯤꯀꯣ ꯃꯊꯧꯅꯥ ꯐꯔꯕ ꯁꯥꯟꯅꯕꯗꯤ ꯍꯧꯔꯛꯄꯅꯤꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟꯅ ꯌꯣꯝꯃꯕꯅꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯝꯕꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯊꯤꯡꯉꯒ ꯑꯥꯗ ꯏꯁꯇꯥꯟꯗꯦꯠ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯁꯤꯕꯨ ꯇꯥꯕ ꯉꯝꯕ꯭ꯔꯃꯦ ꯍꯥꯏꯗꯤ ꯖꯤꯔꯤꯕꯥꯝ ꯄꯥꯁꯤꯟꯅ ꯃꯥ ꯀꯔ ꯍꯦꯛ ꯄꯥꯁꯤꯟꯒꯗꯕꯅꯤ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯑꯩ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯒꯥꯔꯤ ꯊꯤꯡ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯆꯠꯂꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯇꯩ ꯃꯃꯥꯡꯒꯤ ꯕꯤꯔꯦꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯆꯠꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯤ ꯍꯥꯜꯍꯟꯒꯗ꯭ꯔꯥ ꯃꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤ ꯊꯤꯡꯉꯒ ꯃꯤ ꯊꯤꯡꯉꯦꯌꯦ ꯑꯗꯨꯅ ꯀꯥꯞꯄꯝꯃꯦꯌꯦ ꯑꯗꯨꯅ ꯄꯣꯝ ꯄꯣꯈꯥꯏꯔꯦꯌꯦ ꯍꯥ ꯑꯩꯒꯤ ꯂꯩꯉꯥꯛ ꯂꯩꯅꯦ ꯁꯤ ꯀꯩꯗꯧꯔꯤꯅꯣꯕ ꯑꯩ ꯍꯥꯏꯗꯤ ꯑꯗꯣ ꯊꯧꯔꯥ ꯐꯕ ꯍꯥꯏꯗꯨꯅꯤ ꯊꯕꯛꯅ ꯎꯠꯄꯤꯔꯛꯑꯣꯕ ꯑꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯆꯣꯛꯊꯣꯛꯄꯤꯔꯛꯑꯣꯕ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯅ ꯐꯗꯣꯔꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯇꯧꯕꯤꯔꯒꯅꯣꯕ ꯑꯗꯨꯅꯤꯅꯤ ꯀꯅꯥꯅꯣ ꯊꯥꯗꯣꯛꯅ ꯀꯅꯥꯅꯣ ꯀꯨꯀꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯊꯤꯔꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯟꯅꯗꯕꯅꯤ ꯍꯧꯔꯛꯄꯗ ꯃꯥꯟꯅꯗꯕꯅꯤ ꯃꯣꯏ ꯃꯁꯦꯟ ꯀꯥꯞꯄ ꯏꯟꯚꯦꯁ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯗꯤ ꯑꯁ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯄꯥꯏꯔꯒ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯔꯒꯅꯤ ꯄꯣꯠꯊꯣꯛꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯉꯤꯃꯛꯇ ꯑꯃꯒꯤ ꯑꯃ ꯇꯧꯔꯦꯕ ꯁꯤꯁꯨ ꯇꯧꯔꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯁꯨ ꯃꯩꯇꯩꯅ ꯀꯅꯥꯅꯣ ꯃꯩꯇꯩꯅ ꯀꯅꯥꯅꯣ ꯀꯥꯏꯅꯒ ꯍꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯇꯧꯗꯣꯔꯤꯅꯦ ꯑꯃꯨꯛ ꯍꯟꯗꯣꯔꯤꯑꯕ ꯁꯣꯝꯗ ꯑꯃꯨꯛ سيدي يا روي سيدي يا روي وكان كان من قبل وكان كان قبلني هذا لو جيك سايد ما يجي متنا هون بتاعي هذا سوري اسكوز مي هذا بحاري ما بيعمل شيء شكوا كاجا لا يقولي هيتوبا يا بنا هيتوبا يا دابا يا بكوا توبا لا رجع كني هذا انتليجن كاي انتليجن فيل ويره ديستريكت بيعمل اس بي ماتين بانغ ده بارامنتري فورس رجع شيء منيبور لا يبغى انتليجن سب كونيدنا هاي بيجا كوي भारत के प्राइम मिनिस्टर नरेंद्र मोदी ला करे है जगह लागी उतोन वातोन गाजी कनोगे कोई कने इंटरनेशनल एयरपोर्ट कनोदा चांग थुंगने आदि मान लातो लंबी सी चांग है जगह इफान बौसी के मनिंग ममांगी दोरान मैम हिदा ले बेटर दे जोइने बा इंटेलिजेंट दो कदु रो कदगे ना
tu mai ni aku juga piu ba aku juga miam pun juga piu miam dan buat ada dua kali ni ba miam le pi lengak ni ba miam le lengak kemai le mudo no ba mani polisi waktu dua lam kolonen adu siang ya ba ada aku di kai tai la tai hai tak aku lengak lui no tai ya no miam ba aduna ebele miam no tu piro mi dah saksu khangi na mingju khangi no khangi ne ne bo dah saksu khangi na mingju khangi emele board le tingi me kwai to le mi hai do alaman mayam han yang kana ko isi dag le ramba isto pairaga char ko khoi le ramba second chigok pi to le ramba do adigi marai phadana tika nu ga to na ka to na skan jum pai be de di board le board kara ga adu oi ni he nu da sak chu khangi naming ju khangi hai bi min ashi le ya ba emele be ki thomong kari no patha lang thomong kari no gram pachai se kari no member he bi kari no what member se ka kapna te ba da emele ki thom kari no jo moi khamna te ba adu jo duty moi khanga gi moi ko to de ne ba patha ni ye jira person ye member ye gram pachai kai no video se kari hai no blog de be obesar hai de bra adu to khapna te ba mai pun buk che ra put de ba ga bot pe nuai ye scott p nuai aru tawi emele je nuai har atom da loi chala ga da ki miam je commodity la ron put on mun sinner pare ba adu no di noi mamang da miam jo waram ni kendra mong ki on emele mamang amale na emele ki mamang na tro lambi chara phangdre ba ha isin sakpa phangdre ba larik ta ba phangdre ba sarkar istunjana karkhana ujo leibo ai bon oi rei ba amata oi no dui na mang na tra ba je noi na du ki emele de pir ba tho bon khangam ma ga di noi ka no rak bot me ya de emele na nung thare lambi sheme ga hai ba ka puti ho sare na noi na bo noi ki puga de ki noi shembro lambi shemo da bi budget ta ha pai thong tra wak bi de gi leirim ni isin ki da du leirim ni noi na myang ngut gi jingchen ba thok phan taw ra ba ta ba pa bra pa ka chai ba du gi wa de ba adu noi na akoi de shemo mi ga na tek ka tek no noi na tong ki de na mo jra noi na tong lei ba adu de akoi sum de adu prime minister na lak ba chap pa khuding de section na ngai kholu mayam do adu intelligent do adu na leibak si thugai de terrorist kana no kai de no kai to ri ha bi intelligent do chap ta na lo bi ba adu ko leibak ngak pi u myang yut oi bi ba adu na ki si pa do 토오에 봐. 토이 토이 받으나 아그 미암주 와큰 담에 내려시. 하이버시 아이 하이저기 이거는.